Manipur gi Laihauga Chanaba Pambi Singi Manungda Taiwan Red Lady Haidiba Awathabi Makala Shishu Ama Oiri. Miyam na Pamna Chanari Bahay Makalasi Lamdamasida Marangkai na Putokpa Ngamdabana Mapandagi Pushilakpa Awathabi Sing Atangwa Mamalda Miyam na Lainari. Adubu Manipur da Shu Awathabi Marangkai na Putokpa Yai Haiba Si Taunawzam Gopeshwar Haidiba Naha Oiriba Laumi Ashina Miyam da Kudam Oina Takli. Hiramasigi Matangda Kanaba Pauda Mama. Imphal East District ki manung chana leiba Kongbo Makhanan leibam lekai dagi Taunawzam Gopeshwarna Manipur da awathabigi mamal tangliba asi lamdam asida marang kaina puthokpa ngamdabagi ni haiba wafam asi khanglakpadagi Horticulture Department gi expert singa tanaduna awathabi thana ba honarakhe lonana Taiwan Red Lady haidiba awathabi makhalasi lamdam asigi lehawga chana ba oibana Gopeshwarna Kongbo Makhanan leibam lekai gi manung chana leiba maning pat haina khangnaba lofam asida lawrak ama lawduna awathabi thaba horakhe awathabi thabagi wakhalon se nongmaina awathabi bama laige hana akogi kano tawba kanda maman se am tangna harak haitare awathabi madalupa chani yankai smaina harakpa kg ani muktaba mada adudaida aina kaigino ne awathabi se am tange na haiba kanda akogi ne mana awathabi se bungo flight tonga lakpa awathabi ni mapandagi pusalakpani aduna akoidi atanba akoidi masi laira chatamne an hairakpa adudagi aina wakhan sidaida ngasagi Manipur da su awathabi se puthokpa yadaba jala akoi local da dum hobo ui ko adubu masigi wakhal sidage ai awathabi se katang try toge haina khangibane horticulture ge expert sing haitare ko expert singa aina awathabi se Manipur da thaba kanda chana dabra asmaina koina market da sisi leina haiba kanda moina chana ba ra try to yai makhad afaba mapanda di yam leina hairakpadagi koina variety sing se moina ani gumba hungumba hairakpadagi aina variety ani khak khallaga try tawraga yenge hanba da pambi yam dabida adudagi hairiba variety sing sidagi amuk aina ani thudagi makhalama habde hojik aina thari se Taiwan Red Lady haibadune aduna sigi makhan sine hena chunaba dona tawbadagi aduga magi mahawsu hena laibaduna maram orakanda aina sigi variety se choose tawrakanda masigi variety so aina thakibane awathabi pambi asi thaba haubadagi mahai panduna chaba yaba phawbuda chaurakna tha taruk lom changi haidi lorena pambi amana mahai ahumlak panba ngammi haidi Taunawzam Gopeshwarna lawrak amada punna awathabi pambi chatret rom thaba haurakhi punna lupa lising kunmunga rom thadaduna ahamna mahai panba sida chaurakna lupa lak ama romgi awathabi yonba ngamkhre haina Gopeshwarna phongdorakhi ahamna mahai panba lorba matungda Anirak Suba amadi ahumlak suba mahising panlakpa matamda punna lupa lak ahum romdi phangbangam gani haibagi thajabalai hairi masi akoina aina tha kibada changiba paisa haragadi maru leiba aduga kai haitare ai gese naturally akogi maintain tawbani na napi pengbugum mase akoina we decide kumba habidi napi hida kumba sinnadabani na adagi ai thandana pengba sunga maktaba nungju tha matamda di napi je som penguraga somna kan yaurakpada mo haurak pipibam leibani na mi nek taba yaktaba aduna mi nek pigi labor charge kai pulla kanda around aina wathabi 700 800 muk tha bane pambi 25000 haitare ko adai muki sangda changi adubu hujik phogda aigi haitare hujik phogda awathabi yon gi basida around 80000 mukti silamani fast crop ne se adi kharasu adum hekninga khare yam leiri Miyam gi dimana henbana Gopeshwarna hojik thariba lawrak ama asidagi hena chawthokna ba pandam thamli Manipur gi naha singsu thabak chilhau thidana hangduna leiriba lawpham sing asi kari karamba mana masing natraga pambi thaba yabagi haibasida miyeng changma mathau tai masina senthok leina mi pan tangduna hingma ngamgani haina su Gopeshwarna thamlakhi makha tabase expansion gi se gi expand tongningai bodi khadi leiri ko khara leiba sing se ai expand khara tawge na khalle aduna adu ai khak expand tawgun na tab haitare ko akhogi ngasi gi farmer sing ki group sing sidagi su haibadi akoina hojik Manipur da puthoi ba wathabi se akhogi consumption gi Manipur da puthoi sidi akoina puthoi sidi 1% bo phapote aduna mapandagi ayambana pusalaga chabani na yaringe akhogi youth sing sina su ai khak na tab haitare atopa farmer sing su akhogi sugumba pambi sing atopa makhal mayam ama thabiduna mayon se lagadi akhoi khatang akhogi semit lon da khara phagalakani haina khalle Manipur da thabak phangriba naharo singna thabak phangde haibagi awaba maiyunraga nuwaitana leibagi mahutta aikhogi hangduna leiriba lawfam sing asida kari thaba yaba polam sing leiribagi haibadu akhang hai sing tanaduna tharabadi mai pakpa lawmi ema mai pakpa miyoi ema oiba ngami haibagi khudam ase Taunawzam Gopeshwarna miyam da takli maram maduna hojik miyam ubiriba awathabigi farm asigumna
तोान तोान मफमसिंग लेरिबा अहांग मफमसिंग लौफमसिंग असी करिगुंबा पोषकसिंग खोई मणिपुर की लेहाउगो चानाबा पोषकसिंग खंदुना थारबा मतमदा माई पाकबा लौमी अमा ओइबगी मथक्ता मणिपुर की सेमिटलोंदा खरदा ओइरबसु मतेंग पांगबा ngamgani फगरहन ngamgani हाइबसी असेब थाजबने कैमरा पर्सन एल कवि चंद्रगलोन पावमजरीबा आई केटेमयुम प्रेमचांद इंपैक्ट न्यूज़ इम्फाल।